ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯗꯤꯡꯕꯨꯂꯣꯡ ꯄꯥꯟꯃꯩ ꯀꯧꯏ ꯑꯩꯍꯥꯛ ꯆꯤꯡꯃꯩ ꯀꯕꯨꯏ ꯍꯥꯏꯅ ꯀꯧꯕ ꯄꯨꯡꯁꯥꯟꯃꯥꯏ ꯍꯥꯏꯅꯁꯨ ꯀꯧꯕ ꯆꯤꯡꯗ ꯄꯣꯛꯄꯅꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯃꯃꯥꯡꯉꯩꯗꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯑꯦꯊꯅꯤꯛ ꯀ꯭ꯂꯥꯁ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯒ ꯁꯝꯅꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯟꯈꯤꯕꯅꯤ ꯑꯩꯍꯥꯛ ꯏꯃꯥ ꯏꯄꯥꯅ ꯇꯥꯛꯄꯤꯔꯝꯗꯕꯅꯤꯅ ꯑꯩꯒꯤ ꯆꯍꯤ ꯆꯞ ꯆꯥꯕ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ 1952 ꯄꯣꯛꯄ꯭ꯔꯥ ꯈꯜꯂꯤ ꯑꯦꯀꯥꯗꯃꯤ ꯑꯦꯖꯇꯗꯤ 1966 ꯍꯥꯏꯅ ꯏꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯅꯤꯅ ꯆꯍꯤ 10 ꯐꯥꯔꯀꯥꯟꯗ ꯁꯔꯣ ꯁꯔꯥ ꯍꯥꯏꯕꯁꯤ ꯇꯝꯂꯛꯑꯦꯕ ꯑꯗꯨꯅ ꯑꯦꯀꯥꯗꯃꯤ ꯑꯦꯖꯇ ꯈꯔ ꯊꯝꯈ꯭ꯔꯦ ꯑꯩꯅ ꯑꯩꯈꯣꯏ ꯀꯕꯨꯏ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅꯀꯣ ꯑꯁꯤꯒꯤ ꯀꯕꯨꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯍꯥꯏꯕꯗꯤ ꯀꯕꯨꯏ ꯔꯣꯡꯃꯩ ꯍꯥꯏꯅ ꯀꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯄꯨꯡ ꯈꯪꯗꯦ ꯄꯦꯅꯥ ꯈꯪꯗꯦ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯉꯦꯀꯣ ꯃꯇꯝ ꯑꯗꯨꯗ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯃꯍꯩ ꯍꯩꯅꯤꯡꯕꯒꯤ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯨ ꯂꯩꯇꯕꯒꯨꯝ ꯇꯧꯋꯦꯕ ꯈꯪꯗꯦꯕ ꯀꯔꯤ ꯑꯣꯏꯅ ꯇꯧꯏ ꯏꯁꯩ ꯁꯛꯄ ꯍꯩꯒꯗꯧꯕ ꯋꯥꯔꯤ ꯂꯤꯕ ꯍꯩꯒꯗꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯑꯗꯣ ꯄꯨꯡ ꯈꯪꯗꯦ ꯄꯦꯅꯥ ꯈꯪꯗꯦ ꯑꯇꯩ ꯌꯥꯝ ꯂꯩꯌꯦꯀꯣ ꯃꯗꯨ ꯂꯣꯏꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯂꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯌꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯔꯦꯁꯄꯦꯛ ꯄꯤꯕꯗꯣ ꯃꯗꯨ ꯄꯥꯝꯅꯩꯌꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯒ ꯂꯣꯏꯔꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯂꯩꯗꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯗꯨ ꯂꯩꯇꯦ ꯏꯄꯥ ꯏꯄꯨ ꯅꯥꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯁꯤ ꯄꯦꯅꯥꯒꯤ ꯒꯨꯔꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯡꯒꯤ ꯒꯨꯔꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯃꯆꯥ ꯑꯩꯉꯣꯟꯗꯁꯨ ꯆꯤꯡꯁꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯦꯅꯥꯁꯤ ꯇꯝꯂꯛꯏ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯏꯄꯥꯅ ꯄꯥꯏꯔꯝꯕ ꯄꯦꯅꯥꯅꯤ ꯁꯤ ꯅꯨꯡꯁꯤꯃꯟꯗꯨꯅ ꯑꯩ ꯊꯝꯕꯅꯤ ꯏꯄꯥꯅ ꯄꯥꯏꯔꯝꯕꯅꯤ ꯏꯄꯥ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯁꯅꯨ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯣ ꯃꯗꯨ ꯑꯩ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯇꯝꯂꯛꯄ ꯄꯦꯅꯥꯁꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯐꯣꯛꯁ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃ ꯑꯣꯏꯌꯦꯀꯣ ꯑꯗꯨꯕꯨ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯀꯔꯝꯍꯥꯏꯅ ꯍꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦꯀꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯅꯥ ꯄꯥꯏ ꯃꯩꯇꯩꯁꯨ ꯄꯥꯏ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯐꯥꯎꯕ ꯑꯗꯨꯝ ꯄꯥꯏ ꯆꯥꯏꯅꯥꯁꯤꯡꯁꯨ ꯑꯇꯩꯁꯤꯡꯁꯨ ꯖꯄꯥꯟ ꯃꯣꯏꯁꯨ ꯄꯥꯏꯅꯩ ꯏꯪꯂꯦꯟ ꯐꯥꯎꯕ ꯄꯥꯏ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩꯀꯣ ꯑꯗꯨꯕꯨ ꯀꯕꯨꯏ ꯔꯣꯡꯃꯩꯒꯤ ꯐꯨꯔꯨꯞꯇ ꯀꯔꯝꯍꯥꯏꯅ ꯄꯦꯅꯥꯁꯤ ꯄꯥꯏꯕ ꯍꯧꯔꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗꯤ ꯇꯣꯉꯥꯟꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯃꯩꯇꯩ ꯑꯇꯩꯗꯒꯤꯀꯣ ꯃꯗꯨ ꯑꯩꯒꯤ ꯀꯕꯨꯏꯒꯤ ꯀꯩꯅꯣꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯃꯥꯡꯉꯩꯗ ꯃꯤꯒ ꯂꯥꯏꯒ ꯖꯤꯕ ꯈꯨꯗꯤꯡꯒ ꯁꯝꯅꯕ ꯂꯣꯟ ꯐꯥꯎꯅꯕ ꯑꯗꯨꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕꯅ ꯑꯁꯣꯟꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯔꯒ ꯅꯝꯍꯠꯂꯒ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯨꯟꯕ ꯑꯗꯨꯒꯨꯝꯕꯁꯤ ꯆꯠꯅꯔꯝꯃꯤ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯆꯠꯅꯩꯀꯣ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯀꯟꯕ ꯑꯔꯤꯡꯕꯁꯤꯅ ꯑꯁꯣꯟꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯨꯜꯂꯒ ꯅꯠꯇ꯭ꯔꯒ ꯍꯥꯠꯂꯒ ꯇꯨꯞꯂꯒ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯨꯟꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯁꯤꯗ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯈꯤ ꯍꯥꯏ ꯏꯁꯣꯔꯅ ꯀꯔꯤ ꯍꯥꯏ ꯃꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯀꯔꯝꯍꯥꯏꯅ ꯂꯥꯛꯆꯒꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯃꯥꯅ ꯑꯐꯕꯔꯣꯝꯗ ꯆꯤꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯂꯩꯍꯟꯗ꯭ꯔꯦ ꯏꯁꯣꯔꯅꯀꯣ ꯅꯣꯡ
nong pibidre nong suhandre jungle da hauba haira insang napi sadhandre panhandre adudi ekhoi sana bathak na basi leitre wasilak ason basu akan basu aring basu leraktre matam maduda lamda leiba sanga usek waya phawba sara hendana isorbu thousand isor da thousand ni hai ekhoi mioi basu lam labanina leitrabanina warak pamatam da solak pamatam da isor haina kanna kau nai matam maduda isor na haire hey mioi basa nakhoi ni ngasi digi hauna nakhoi akan bana ason babu namhatlaga hatpa khotpa tuppa mapot masai monba aduguma thabak adu ngasi dige noi lepkadabani haina isona hai madu nakhoina lepke hairagadi nakhoi ge damak nong amuk suhangani haira mapung phana panhangani na haibedoda matamadda ekhoi gi kabui rongmai gi phurupta buiza haina kauba magi mingni kana gumana buijiang haina kawi kana gumana buiza haina so khangnai madu gi nupa adoda haire buiza si yengo asi se noina thang ta pairaga utup watup pairaga mi hatana khotana tobagi sarukta asigi pena ase ekhoi ni de rabung haina kawi ko asigi rabung ase pairo semo pairaga nungsi ningon isei saktuna satlo khanaba chainaba tokhro nangi pena ma khonsi ta ba mi pom khring makna khatnaning bagi sainaning bagi mi amabu haning bagi tupning bagi mapon masai munning bagi wakhando loina mangkhrsanu masi sinang toro haina haibedigi buiza haina kauba buijang haina so khangnaba nupa aduna isorge pautak adu lauraga pena asi sem khibeni hai pena asi semaga isorge pautak matung ina mana lam khuding da satlaga sing awang ba da satlaga pena se khong do na sale sapa matamda magi message taba khuding magi isai gi makhon se taba khuding na khatna chainaba ningba sauna ningba wakhando loina kauthokre hai nungsina khare ipai pusing na harami aroi bada buiza haina kauba pena gi makhon adu ta khi ba matamda aikhoi mioi ba singna sauningba hadningba khatnaningba gi wakhan aikhoi mioi ba na thadokningba khakta natana insang napi khwaidigi mahau marek leitaba insang napi gi marakta aikhoi de gan karyak haina kawi meitaina yenbum haina kawi ko yenbum phawa mahau marek thoe hai ipai pusing hai bini ko adu pau kabui gi pena se asiga akoi meitai gi pena se asiga khetna wa mane mana wa leiram hai lei na hat tang tai adu tang hai biu ne khetna wa kabui gi pena ga meitai gi pena ga masak khitnaram bai ai makhon de amatani kabui gi pena leitaba matamda aina meitai pena su ai adum khom bai ai ai gi pena se meitai guru sing su adum khonge ba sap manai adubu magi basic te khra tongan bai do magi basic khra tongali adu khaktani pena di sap manai kana gumba makhut haiba khutsa haiba haiba tare ko maduna sem sabada yengbada phajana bagi damakta sema haiba singdo adum phajare makhut yamna haitaba khara nana saba haitaba makhon de adum thokpa yaba adugumba nupa aduna sabaduna madu yengbada khar phajadragasu makhon de adum chap manai khoi pena se han khoma matamda snake ai khoi na kri haibra
maman ka tangi haina gecko haibra kiri haibra jibam leibidai adugi maun na ko hana ipai posing na adu sijinarami aduga lairen gi makudo aduna su tawrami ahan matamda hojingna hamengi makudo maundo anuna su semi aduga sangi apaba makudo aduna su semi hoi hanadi ahalman sing su yam leirambani hojik su leiramba ya ekhoina thidabagi wani leiraga su sanabi haba ama leiba ekhoi si kare haigani lining laison se kar honglakpa ipa ipugi sanabi do thadorga Christianity da honghiba convert tawkhiba ado da Christian da thawai yauna sangba mi singdo ipa ipu singdo ipa ipu gi sanabi singdo tawba yade khotpa yade haibagi athingba khra so leibagum tawba adu digi ikai dana moi asigum si tawna khidaba su yawe ba ko duga ai imphal sida lakwa matamda so ai angang kharat kauraga kaubonate moina thiraga ekhoi kabui pakhang singna ko pena se khra tambiyo haina sahi ama ani gumdi moi adum tambieba kharabudi hai khibi yawe adu mapung phana haibadu engondigi thokhibadu ai udri kharabudi adum hai khiba lai masi ai haidi haininge adubu ipa ipu singna su khara waro ba yai ipa ipu singi matamda penasi adu kimatik sijinaba hairamdeba masi yam wana thoe adubu makhoina tambiba aihakna masi kadai phawba sijinaba yabra haibido aina su adum practice tawbadegi kabuigi rongmaigi ipa ipugi isai singse ayamba adum loina ba yaiba khulloina yaba ipa ipu singi matamdedi pena gi isai haiba amale ko ra ru haina ko si ama lamlo lu haiba ama asi ani khakta oina sijannarameba atai de moi khuthek si khitang geno tawbadigi moi tawramdeba aingonda tambiramde haibani tawramba yai mai tawde hairagadi makhoina aingonda sairakani mathawai lai oi khraba ipa ipu singa dona aibo aina tahu aina uhobadi madu thedokpa leite ra ru haiba ama lamlo lu haiba ama asi moi tawrami adana ayamba se adu mada sijinai adubu aina sum ipa ipu singi isai singse adum tawrakpa matamda isai khuding mak adum sakpa yai hojikti ipa ipu singse lai khurumbada sijina khidreba ahan matamdedi lai khurumbagi potni se isor ro thagatpagi potni adubu hojik matamdedi leisa pakhang amaga nungsi ningon gi seithana ba haibra adugu molomda sijinai aba ahan ba ahoba matamdedi madugi natte isor mahakpu thagatnanabagi sembiba instrument ne ba se horen nakhoina pamlagedi madugumba ahan ba pena asi pairaga sakhibagi wari aduga samnaba yaba isai mate khara adum sakpa yae aihaksi ngasai haikhre chingmei kabui pungsan mai haina kauba chingmei kabui haise meitai na khangnabagi meitai ningthauna khangnabagi mingauni khungi name ni ko pungsan mai haibasana ekhoi ipai pusingna kauba pungsan mai haibido meitai ningthau singna khang wabadagi chingmei kabui haina adum kauhiba pungsan chingmei haina kaukeba pungsan haina kauba khun ama leye khun jaw ama meitai ni thauna yam phajana marup mapang sanaba ina kara khunba khun ama leiramme ba singda madugi singmamai da taba khun haidana pungsan chingmei haina kaurame pungsan chingmei kabui haina meitai ni thauna kauramani ekhona di pungsan mai haina kaubodo pungsan haina kaubagi singmamai da taba khun haibani adudigi pokpani ayakse sausu saurakpani hojik kari kedamakta mafam asida imphal asida lakpra haragadi yamna sunungsi yamna so sauninge pendaba sulei ko 1993 da ekhoi naga haina kauba phurup ka kuki haina kauba phurup asiga marak asida khatnaba seinaba thokre thokpadu da misimina kaya so thokre ekhoi di kabui haibaga phurup asiga kuki haiba phurup asi yam nakna leibani aba
ꯆꯤꯡꯗ ꯑꯗꯨꯅ ꯈꯟꯅꯕ ꯆꯩꯅꯕꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯗꯤ ꯁꯣꯛꯄꯗꯤ ꯁꯣꯛꯑꯦ ꯁꯤꯕꯃꯛꯇꯤ ꯌꯥꯎꯗꯦ ꯊꯧꯅꯥ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕꯗꯒꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏꯕꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯔꯛ ꯃꯩ ꯊꯥꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯈꯨꯟ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯔꯤꯁꯦꯇꯜ ꯇꯧꯏ ꯑꯃꯨꯛ ꯂꯥꯏ ꯀꯨꯀꯤꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯁꯤꯡꯅꯀꯣ ꯑꯦꯇꯦꯛ ꯇꯧꯏ ꯑꯅꯤꯔꯛ ꯑꯦꯇꯦꯛ ꯇꯧꯏ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯤ ꯈꯔ ꯌꯥꯝꯅ ꯁꯤꯈ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯃꯇꯝꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯃꯇꯝ ꯈꯔ ꯂꯣꯛ ꯃꯄꯥꯟꯗ ꯈꯨꯟ ꯑꯃ ꯁꯦꯝꯃꯒ ꯂꯩꯔꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯁꯤ ꯆꯤꯡꯃꯩ ꯀꯕꯨꯏ ꯍꯥꯏꯅ ꯀꯧꯕ ꯄꯨꯡꯁꯥꯟꯃꯥꯏ ꯍꯥꯏꯅ ꯀꯧꯕ ꯑꯁꯤ ꯗꯦꯖꯔꯇꯦꯠ ꯚꯤꯂꯦꯖ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯤ ꯇꯥꯗ꯭ꯔꯦ ꯃꯤ ꯂꯩꯇꯕ ꯈꯨꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯔꯀꯥꯔꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤ ꯊꯦꯡꯅꯔꯒꯗꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯗ ꯏꯁꯥꯃꯛꯅ ꯆꯠꯂꯒ ꯃꯌꯥꯝꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯐꯥꯎ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯐꯥꯎ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯒ ꯑꯩꯈꯣꯏ ꯔꯤꯁꯦꯇꯜ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ 2000ꯗ ꯑꯩꯈꯣই ꯑꯃꯨꯛ ꯔꯤꯁꯦꯇꯜ ꯇꯧꯔꯦ ꯈꯨꯟ ꯑꯗꯨꯗ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯅ ꯑꯔꯣꯠꯄ ꯑꯃ ꯊꯝꯅꯤꯡꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯗ ꯆꯪꯕ ꯉꯝꯗꯕꯁꯤ ꯆꯪꯅꯤꯡꯗꯕꯁꯤ ꯃꯔꯝ ꯈꯔꯗꯤ ꯂꯩꯌꯦꯕ ꯈꯔ ꯑꯩꯅ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅ ꯃꯤ ꯁꯤꯈꯤꯕꯗꯨ ꯃꯥꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯇꯧꯈꯤꯕꯗꯨ ꯃꯥꯒꯤ ꯇꯦꯛꯇꯤꯁ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝꯗꯤ ꯃꯥꯗꯤ ꯈꯔ ꯍꯩꯁꯤꯡꯕ ꯄꯥꯡꯒꯟ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯃꯤꯅꯤ ꯑꯗꯨꯒꯨꯝꯕ ꯁꯤꯈꯤꯕꯗꯨ ꯍꯥꯠꯈꯤꯕꯗꯨ ꯃꯥꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯒꯤꯅ ꯑꯩ ꯈꯨꯟ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯁꯤꯗꯤ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯗꯦ ꯍꯥꯏꯅ ꯑꯩ ꯏꯝꯐꯥꯜꯗ 1997ꯗ ꯑꯩ ꯆꯠꯗ ꯇꯥꯕꯅꯤ ꯂꯩꯕꯅꯤ ꯄꯥꯎ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯗ ꯄꯥꯕꯨꯡꯒꯤ ꯗ꯭ꯔꯝꯁꯨ ꯂꯩꯕ ꯎꯏꯌꯦꯕ ꯗ꯭ꯔꯝꯒꯨꯝꯕꯁꯨ ꯊꯤꯟꯕ ꯈꯣꯠꯄ ꯁꯤꯅ ꯀꯃꯥꯏꯅ ꯔꯤꯂꯦꯠ ꯑꯣꯏꯕ꯭ꯔꯥ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯄꯦꯅꯥꯁꯤꯒ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯑꯗꯨꯝ ꯁꯤꯁꯨ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯇꯧꯕꯤꯕ꯭ꯔꯣ ꯇꯣꯉꯥꯟꯅ ꯇꯧꯋꯤ ꯁꯤ ꯗ꯭ꯔꯝ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅꯗꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯅꯥꯎꯁꯤꯡꯅꯁꯨ ꯏꯆꯥꯁꯤꯡꯅꯁꯨ ꯇꯥꯕꯗ ꯈꯟꯕꯗ ꯑꯣ ꯆꯨꯝꯃꯤꯅꯤ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯗ꯭ꯔꯝꯒꯤ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯏꯊꯤꯟꯁꯤ ꯀꯔꯤ ꯐꯥꯎꯏ ꯆꯣꯡꯅꯤꯡꯕ ꯍꯔꯥꯎꯕ ꯍꯛꯆꯥꯡꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯌꯨꯝꯗꯒ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯂꯩꯅꯤꯡꯗꯕ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ ꯆꯣꯡꯅꯤꯡꯕ ꯋꯥꯈꯜ ꯊꯣꯛꯑꯦꯕ ꯆꯨꯝꯃꯤꯀꯣ ꯗ꯭ꯔꯝꯒꯤ ꯃꯈꯣꯟꯁꯦ ꯇꯥꯕꯗ ꯒꯤꯟ 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 ꯍꯥꯏꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯕ ꯉꯝꯕ ꯃꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯅꯦꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯝ ꯑꯁꯤꯗꯤ ꯏꯊꯤꯟ ꯇꯣꯉꯥꯟꯕ ꯑꯃ ꯄꯤꯕꯅꯤ ꯑꯗꯨꯒ ꯄꯦꯅꯥ ꯑꯁꯤꯒꯤ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗꯗꯤ ꯄꯦꯅꯥ ꯑꯁꯤꯗꯤ ꯍꯧ ꯍꯧ ꯂꯥꯎꯔꯒ ꯃꯈꯣꯟꯁꯤ ꯀꯟꯅ ꯄꯤꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯄꯦꯅꯥꯒꯤ ꯃꯈꯣꯟꯁꯤ ꯇꯥꯕꯒꯨꯝ ꯇꯥꯗꯕꯒꯨꯝ ꯑꯩꯈꯣꯏ ꯀꯕꯨꯏꯒꯤ ꯂꯣꯟꯗꯗꯤ ꯕꯦꯟꯔꯨꯏ ꯍꯥꯏꯕꯅꯤ ꯃꯩꯇꯩꯔꯣꯟꯗꯗꯤ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝꯅ ꯀꯟꯅꯁꯨ ꯇꯥꯗꯕꯒꯨꯝ ꯁꯦꯡꯅꯁꯨ ꯇꯥꯗꯕ ꯈꯔ ꯇꯥꯕꯒꯨꯝ ꯇꯧꯕ ꯌꯥꯝꯅ ꯃꯦꯡꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯈꯣꯟꯗꯨ ꯄꯦꯅꯥꯅꯤ ꯍꯥꯏꯕ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯍꯔꯥꯎꯗꯅ ꯆꯣꯡꯅꯤꯡꯕ ꯄꯣꯛꯑꯣꯏꯕ ꯄꯦꯅꯥꯒꯤ ꯃꯈꯣꯟꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯁꯤꯅꯀꯣ ꯑꯁ ꯑꯗꯨꯝ ꯋꯥ ꯐꯥꯎ ꯉꯥꯡꯅꯤꯡꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯡꯒꯅꯨ ꯄꯦꯅꯥ ꯃꯈꯣꯟ ꯇꯥꯏ ꯀꯅꯥꯅꯣ ꯄꯦꯅꯥ ꯂꯥꯡꯒꯅꯨ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯄꯨꯡ ꯑꯁꯤꯒꯤ ꯃꯈꯣꯟꯁꯤ ꯇꯥꯕ ꯃꯇꯝꯗꯗꯤ ꯍꯩ ꯇꯧꯅꯤꯡꯉꯦꯀꯣ ꯄꯦꯅꯥ ꯃꯈꯣꯟꯁꯤ ꯇꯥꯕ ꯃꯇꯝꯗꯤ ꯁꯣꯔ ꯐꯥꯎ ꯀꯟꯅ ꯍꯣꯟꯅꯤꯡꯗꯕꯅꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯡꯒꯅꯨ ꯀꯅꯥ ꯑꯁ ꯄꯦꯅꯥ ꯃꯈꯣꯟ ꯇꯥꯏ ꯇꯥꯒꯦ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯂꯩꯕꯅꯤ ꯄꯥꯕꯨꯡ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯏꯁꯩ ꯑꯃ ꯈꯣꯡꯕꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯝꯇꯪ ꯈꯣꯡꯕꯤꯒꯦ ꯑꯗꯨ ꯈꯣꯡꯕ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯝꯇ ꯈꯣꯡꯕꯤꯒꯦ ꯃꯗꯨ ꯏꯁꯩꯗꯨ ꯑꯗꯨꯒꯤ ꯏꯁꯩꯗꯨꯒꯤ ꯍꯥꯏꯐꯦꯠꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯣ ꯀꯔꯝꯕ ꯏꯁꯩ ꯍꯣꯏ ꯃꯥꯅꯤ ꯃꯁꯤ ꯄꯦꯅꯥꯒꯤ ꯏꯁꯩꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯀꯣ ꯄꯦꯅꯥꯒꯤ ꯏꯁꯩꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯕꯨꯏꯒꯤ ꯔꯣꯡꯃꯩꯒꯤꯅ ꯁꯛꯄ ꯏꯁꯩꯁꯤꯡ ꯑꯁꯤꯗ ꯄꯦꯅꯥꯒ ꯑꯗꯨꯝ ꯈꯨꯠꯂꯣꯏꯅꯕꯗ ꯌꯥꯝꯅ ꯆꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯌꯥꯝꯃꯦꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ
ꯏꯁꯣꯔꯅ ꯇꯥꯛꯄꯤꯕꯒꯤ ꯄꯥꯎꯇꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯅꯥꯒꯤ ꯏꯁꯩ ꯄꯦꯅꯥꯒ ꯃꯤꯒ ꯁꯛꯃꯤꯟꯅꯕ ꯏꯁꯩ ꯈꯣꯟꯊꯣꯛ ꯑꯗꯨ ꯃꯗꯨ ꯐꯥꯏꯔꯨ ꯍꯥꯏꯅ ꯀꯧꯏ ꯃꯗꯨꯒꯤ ꯀꯩꯅꯣꯗ ꯁꯛꯀꯅꯤꯀꯣ ꯀꯔꯤ ꯑꯣꯏꯅ ꯁꯛꯏ ꯏꯁꯣꯔꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯕꯅꯣ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯅꯈꯣꯏꯅ ꯑꯩꯅ ꯁꯛꯄ ꯃꯇꯝꯗ ꯃꯔꯛ ꯊꯠꯂꯒꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯦꯀꯣ ꯕꯨꯏꯖꯥꯗꯨꯅ ꯍꯥꯏꯕꯅꯦꯕ ꯁꯦꯝꯕꯤꯕ ꯏꯄꯥ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝ ꯊꯧꯖꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯈꯟꯕ ꯃꯇꯝꯗ ꯌꯧꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯍꯥꯏꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯃꯉꯣꯟꯗ ꯊꯥꯒꯠꯄꯗ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯁꯤ ꯑꯗꯨꯅꯤꯗ ꯑꯗꯨ ꯑꯣꯏꯔꯝꯃꯤꯀꯣ ꯍꯥꯏꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯃꯇꯤꯛ ꯌꯧꯅꯀꯣ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯦꯝꯕꯤꯌꯦ ꯍꯥꯏꯕꯅꯤ ꯀꯔꯤ ꯍꯥꯏꯅ ꯁꯦꯝꯃꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯀꯤꯗꯃꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯆꯥꯗ꯭ꯔꯗꯤ ꯊꯛꯇ꯭ꯔꯗꯤ ꯁꯤꯔꯦꯀோ ꯃꯁꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛꯁꯦ ꯍꯩꯇꯕꯅꯤ나 ꯑꯐꯪ ꯍꯦꯛꯑꯒ ꯆꯥꯔꯒ ꯍꯤꯡꯕꯅꯤꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯤꯡꯒꯤ ꯃꯊꯛꯇ ꯆꯠꯂꯒꯁꯨ ꯆꯤꯡꯗ ꯍꯩ ꯔꯥ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯑꯩꯒꯤꯗꯃꯛ ꯂꯩ ꯏꯁꯤꯡꯗ ꯄꯥꯠꯇ ꯀꯨꯝꯃꯦ ꯍꯥꯏꯔꯒꯁꯨ ꯏꯁꯤꯡꯗ ꯂꯩꯕ ꯏꯁꯤꯡꯗ ꯍꯧꯕ ꯏꯁꯤꯡꯗ ꯂꯩꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯔꯒꯁꯨ ꯊꯛꯂꯒꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯤꯕꯤꯔꯝꯃꯤ ꯃꯩꯇꯩꯂꯣꯟꯁꯤ ꯑꯩ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯀꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯌꯧꯐꯥꯠꯇꯕ ꯂꯩꯀꯣ ꯅꯣꯡꯊꯛ ꯄ꯭ꯔꯤꯊꯤꯕꯤꯒ ꯑꯇꯤꯌꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔꯅ ꯄꯤꯕꯤꯔꯝꯕ ꯆꯤꯟꯖꯥꯛ ꯍꯥꯏꯔꯒꯦ ꯁꯝꯅ ꯇꯥꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯦ ꯄꯤꯕꯤꯔꯝꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯑꯩꯈꯣই ꯆꯥꯗꯨꯅ ꯂꯩ ꯉꯁꯤꯁꯨ ꯆꯥꯏ ꯍꯌꯦꯡꯁꯨ ꯆꯥꯏ ꯍꯪꯆꯤꯠꯁꯨ ꯆꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯂꯩꯇꯦꯕ ꯑꯗꯨꯝ ꯆꯥꯔꯒꯁꯨ ꯂꯣꯏꯕ ꯅꯥꯏꯗꯦꯕ ꯈꯨꯗꯤꯡꯃꯛꯅ ꯆꯥꯔꯒꯁꯨ ꯑꯗꯨꯝ ꯂꯣꯏꯕ ꯅꯥꯏꯗꯦꯕ ꯃꯗꯨ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯃꯄꯣꯠ ꯃꯨꯟꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯁꯤ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯥꯒꯠꯇꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅ ꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩꯗ ꯁꯩꯊꯥꯕꯅꯦꯕ ꯏꯁꯩ ꯁꯛꯄꯅꯦꯕ ꯃꯅꯤꯄꯨꯔꯤꯁꯦ ꯑꯩ ꯐꯖꯅ ꯍꯥꯏꯕ ꯍꯩꯇꯕꯅꯤꯅ ꯑꯩꯒꯤ ꯅꯤꯡ ꯊꯣꯡꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨꯝ ꯚꯥꯞ ꯇꯥꯏꯀꯣ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯔꯝꯕꯒꯤ ꯀꯩꯅꯣꯗꯨꯒꯗꯤ ꯈꯤꯇꯪ ꯌꯧꯐꯥꯠꯇꯦꯕ ꯃꯤꯅꯤꯡꯗꯣ ꯌꯧꯐꯥꯠꯇꯦꯕ ꯑꯉꯥꯡꯕ ꯈꯔ ꯋꯥꯠꯂꯦꯕ ꯏꯁꯩꯗꯣ ꯑꯗꯨꯝ ꯁꯛꯂꯒ ꯂꯣꯏꯔꯁꯤꯔꯣ ꯑꯗꯨꯗꯤ ꯁꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯐꯦꯠꯇꯪ ꯈꯣꯡꯕꯤꯔꯣ ꯈꯣꯡꯉꯒꯦꯀꯣ ꯁꯤ ꯃꯩꯇꯩꯁꯤꯡꯅ ꯈꯣꯡꯕ ꯄꯦꯅꯥꯒ ꯁꯤ ꯃꯈꯣꯟꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯀꯔꯤ ꯇꯣꯉꯥꯟꯕꯔꯥ ꯁꯤ ꯇꯣꯉꯥꯟꯗꯦꯕꯀꯣ
กันดูเข็มเธอละไกติงโปเลกันดีกาขาวลงนบัมไม่กวายตาทวนบัมดเจ้าสิอิสัยดีพัฒนาสักปะงามเดรหักสร้างให้ครั้นหน่วยตะวันนี้นะก็ครั้นหาโอ้ยมาทำได้ครั้นสักอเมดูบุสหีมาตั้งนารักขังได้โซลซีสิ่งมึงงามเดรบะว่าดูดูกี่เป็นอะไรสตริงเนาะไอ้เนี่ยเสียงไม่อยู่เลยนะเชื่อที่อีพายพูดสิ่งนะหาหน้าไปแบบเป็นสตริงอะเสียนุปีกีซัมอาศินหานาตัวมีให้มาดูกระมังเนี่ยพังบราให้ก็เขาสิที่มามังไอ้เด็กอีสิงคงให้นะนุปีกีอีสิงคงนุปากีอีสิงคงให้นะอีสิงคงอีรู้จะพัมเสอันนี้เลยอะวะอันนี้ท้องน่ะเสียงก็ได้ปะเนี่ยบะนุปีสิงเนี่ยอีรู้จะพัมมาพัมดาไอ้คนนุปาสังบยาเดียวะนุปานะอีรู้จะพัมดานุปีสังบยาเดียวะคงดูตัวเนี่ยเสียงมันนี่อะดูนะอาชีพเป็นอะไรกันโนเสียงเกย์ให้พัมไปทำดาอะดูกี่คนน่ะสิดาเทียนให้วิธีเทียนพรุบขังสูพัลปักขังผ่านไม่ได้ชิงนะสุพักไม่ได้นะปักขังผ่านให้เขาไอ้คนนั้นขังสูให้นะเขาขังสูใช้คนนั้นมาได้เอาหมรีทุกนั่นเลยไปช่วยเอาไปคนสาวแล้วก็ที่เขาอันนั้นฮัลโหลมันชิงนะให้กันนี่งั้นสินุปีสิงกีอิรุจะพัมอิสิงของอดูดาหุ่นกี่ให้ดีบ่มิงปัลลกะก็มาดูกี่ปักขังผ่านกี่ปักขังมาซาสิงนะเป็นอาเกดมักตานุปีกี่ซ้ำเสทีบะสัตกันนี่มาดูดานุปีอ่างสิงนะอิรุจะไปสิงอาศิมาทำขราเลปิโอให้นะคุณนะดูดาลาวกันเนี่ยบะดูลาวก็มาทำดาปักขังสิงอดูนะนุปีสิงนะคงอดูตัวสังดริงไงดาสังละกะนุปีสิงอิรุจะไปมาทำดามามังไงเด็ดสปอนเลยดับเนี่ยนะควายให้นะเขาอูมันน่าขังเดแต่อิรุจะไปกี่มันนำนุ่งชีวะเสียงฮีนุ่งฮีให้บเลยอยู่ได้อะดูมันรู้จักกันมากที่มันสัมเกณฑ์คีบะตาคีบะสิงอะดูโลบเนี่ยบะสัตละกันโลกันสิเป็นอาชีหันเสียมเป็นอาชีเสียมันมาทำดามาคนเดียอะดูกิมเบติกภาษาไทยไอ้ดีตอรมเดอะดูบุนุปีสิงเงากันเลยเป็นอาชีพคงก็ตัวมันมาทำนุปีสิงสิมาโกงเอาว่าอดูมว่าสิเลยน่าสิอามีให้นะอีป้ายผู้สิงนะสิกรีกิดมักตันุปีสิงนะสิเงาว่าเกเลยน่าเงาว่าเกเลยน่าสิกรีกิทุกพระให้นะไม่ปีสิงดาหังมาทำดานักข่อยนะอีใช่น้องไม่ตัวมาทำดาสิมวยกิมาซ้ำดูสักคงมาทำดิกิเงาปนี่คนปนี่นะให้รักปดิกิซ้ำมาดูตัวกะจูบีปานบีมันบะสิ่งใดยังน่าหัวบะอามาเลยเขาสิคุยสิกันนุกี้ยงกีคนยงกีลำมาสิตะก็มาเลยพัมโดอันนั้นทุกอย่างหัวนู่นนี่soบุรังวันนี้จูบีมันบะไอ้คนเนี่ยดิทั้งเขาเอปะทั้งกว่ามันบีมันกว่าปานบีมันไปโดอันทุกี้มารีโดเราเรียกทั้งให้นะก็ซ้ำมันไปเนี่ยโดสร้างไปสุดเลยอ่ะอันนู้นเชื่อมอันนู้นเชื่อมมาทำดามุขคนคราภาษาบวลีให้ดูนะก็ชกุนกีมาไม่อาศิลล์เรา
ꯁꯦꯝꯃꯤ ꯍꯥꯏ ꯁꯒꯣꯜꯒꯤ ꯃꯃꯩꯗꯨꯁꯨ ꯍꯧꯖꯤꯛ ꯆꯠꯅꯔꯛꯇꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯣꯏ ꯚꯥꯏꯑꯣꯂꯤꯟꯗ ꯁꯦꯝꯕ ꯑꯁꯤ ꯀꯝꯄꯦꯅꯤꯗ ꯁꯦꯝꯕꯅꯤꯗꯅ ꯁꯤ ꯀꯔꯤꯅ ꯁꯦꯝꯕꯅꯣꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦꯕ ꯁꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯇꯧꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯁꯝꯁꯤꯅ ꯇꯧꯕꯅꯤ